mayam pumnamakpu thoibi kaisamna amukka hanna taramna oksabaga loinana ikoknona khurumsari. Ngasisu mahusagum mayamgidamakta anauba phunga wari ama puduna laksari wari asibu thabirakpana cheng maitai wari mamingna ipu tomsaugi tamthiba mahai thaina matam amagi but sanaba yamna haiba lebak amagi ningthau amagi warini. Ningthau adu piklingaida mapa ningthau adu ngana sikibana masanupa aduna piklingaidagi ningthau adu mak oirami. Ningthauna sahi 13-15 surakpa duaida ningthauna oi ningthaugi punsise yamna pamjeda angang oiringagi chensongdana iningtamna sanasaba adusu phangaktaba hojikna itungsida lanmi mayamsina kuin ina halaga thamba isagi sak phawba inaina hana charaga mana yare kayam tawja hairaganda magi lukhakto amuk saba phawba ningtamlaktadi kari kanarige aduga lebaga sigi awawa putlumse angang oiribagi koktaksida hapaga aduga mu lungkraba ningthaugi phizon ningthaugi luhuk ningthaugi thangna tawduna arumbada rumba yam hapchilaga numisupama leba punsisibu sibu punsiro aina haiba wase sangmankhre iraga haiba oitadi apaba mi khradi phajana wani ai ngasimak konusi thaduklaga chakraki iningtamna lebaksin mathungna chatuna sanaruge. Ningthaudu konung thadoktuna tumina senkirami. Ningthauna senkibada konung adu irang haurami. Aduna ningthau adugi mamana konungda phamnaibi mayam ama kauraga hairami. Mama Maharanina mayam amukta tumina leibiyo. Aigi isa ningthauna konung ase thadoklaga senkiba nate. Masoidana konung sida amuk halakini. Phamnaiba amana chenkiba natadi malwarkiba oidoiro. Mikithi ason mamana konung sida kamaina amuk halaktaurige. Mayamsu mukta khanduri yengbiyo. Hojik lebak asigi ningthauna haina lariba mana konungse thadoklaga mikithi oiduna sengkhraga lebak ase kamaina ngaktaurige. Aduna hojik lebak ase ngakpa ngamba mathangna leiba aigumba ningthau amagi mathau tare. Aina harise mayam chumbro lanbro. Mayamduna khumlai chumi. Mama Maharanina kana lay akan maningthau manbase hojikmu pharaga mangak laktuna umaibi kwakta pijakho. Lanmi singduna hoi Mama Maharani phamnaibaduna ai lanjari Mama Maharani aibo mukta ngakpiyu ne aibo. Maharanina noya taisu aigi saningthaugi matangda pendaba wa hainingba leradi hojik hayoba yagani. Ima Maharani aikoi karimata haijanimu wa leijade aduna Ima Maharani na phani haibado adumak tawbiyo. Aikoi hanagumna Ima Maharani gi tungadum injarake. Nang ma hainingbro naya karido haijaningdi Ima Maharani aidi chumna sum hakam chanjabani. O asuk luraba nasigi mifamsida hakam chaliba lanmisa mahak ase yamna tumningla male. Noy mukta karaida nung puragane pasan tumhaluso. Hoi Ima Maharani noy kana tumningba yaurige. Tumningjade Ima Maharani aikoi ngarang numidang phajana tumkhre. Adudi buna taro aigi isanupa ningthauna konung ase thadoktuna sakhibagi maramdi isanupa do leibak asigi maramda khangadaba haigadaba tamgadaba mahi mayam ama leibana konung sidagi sakhibani. Aduna isanupa ningthauna konungda muhalakchi phawbadi mayamna aigi wa tabinaba haijari. Noi kari hainingba leiribra leijadre Ima Maharani. Adudi kasigi mifamase loisilasigo. Phamnaiba singdu Mama Maharani du kibana tumin thoknakhre adubu Mama Maharani di masanupagi khanbada yamna wana lehauri. Athoknasu pangdidako imagi bungunangse karaida kanagida chatlibano leiribano haibasu khangde. Kiknaba singna pharaga hatok piramlapadi imadi lanmisa yamthuna noi khara mi khara kana khangandana aigi saningthaugi khungul liruso aduge hek phangbaga mama aingonda pauthuda piro khonglai thurone lanmisa. Lanmi singduna hoi Ima Maharani lao he mayam iningthaugi khungul lirusi
ꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯈꯨꯜ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯂꯥꯛꯂꯤꯕ ꯃꯐꯝꯁꯤꯕꯨ ꯀꯔꯤ ꯂꯝꯕꯨ ꯀꯧꯕꯖꯥꯠꯅꯣꯅꯦ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯃꯅ, ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯂꯤꯕꯁꯤꯅ? ꯆꯍꯤ ꯀꯌꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯅꯧꯕ ꯑꯃꯠꯇ ꯈꯣꯡꯒꯨꯜ ꯇꯥꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯅꯤꯡꯊꯧꯗꯨꯅ, ꯀꯔꯤꯒꯤꯅꯣ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩ ꯂꯥꯛꯄꯗ ꯆꯦꯟꯊꯣꯛ ꯆꯦꯟꯊꯣꯛꯇꯅ ꯌꯦꯡꯅꯔꯤꯕꯁꯤꯅ? ꯃꯣꯏꯁꯤꯡꯁꯤꯅ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ? ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯦ ꯑꯃꯨꯛ ꯐꯪꯂꯣꯏꯀꯣ? ꯑꯗꯨꯗꯤ ꯑꯩꯁꯦ ꯅꯤꯡꯊꯧꯅ ꯍꯥꯏꯕꯁꯦ ꯁꯨꯛꯈꯟ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯃꯥꯟꯕꯁꯤꯅ ꯑꯩꯉꯣꯟꯗ ꯃꯤꯠꯀꯨꯞꯇ ꯀꯩ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩꯔꯤꯕꯁꯤꯅ? ꯑꯍꯜ ꯑꯗꯨꯅ, ꯂꯥꯛꯂꯤꯕ ꯅꯍꯥ ꯑꯉꯥꯡꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯦꯗꯅ ꯃꯥꯅꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯦ ꯂꯣꯠꯁꯤꯟꯖꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯇꯣꯝꯆꯧ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯏꯅ ꯂꯣꯏꯅ ꯎꯔꯦꯗꯣ꯫ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯦ ꯃꯕꯨꯛ ꯃꯄꯥꯎꯗꯤ ꯐꯕ ꯃꯥꯜꯂꯤ, ꯇꯧꯕꯇꯕꯨ ꯋꯥꯈꯜꯂꯣꯟꯗꯤ ꯇꯣꯞ ꯇꯣꯞꯄꯁꯨ ꯃꯥꯜꯂꯤ꯫ ꯐꯩ, ꯃꯇꯝ ꯈꯔ ꯑꯩꯒ ꯂꯩꯃꯤꯟꯅꯔꯒ ꯌꯦꯡꯂꯒꯦ꯫ ꯍꯩ ꯅꯨꯄꯥ ꯃꯆꯥ, ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯑꯩꯉꯣꯟꯗꯔꯣ ꯑꯍꯜ ꯑꯁꯤꯅ ꯀꯧꯔꯤꯁꯤꯕꯣ? ꯃꯥꯅꯤꯅꯦ, ꯑꯩꯉꯣꯟꯗꯅꯤ ꯀꯧꯔꯤꯁꯦ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯅꯣ? ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ, ꯑꯩꯈꯣꯏꯒꯤ ꯈꯨꯜꯕꯨ ꯉꯥꯛ ꯁꯦꯟꯅꯔꯤꯕ ꯄꯨꯄꯨ ꯑꯃꯥꯏꯕꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯀꯧꯁꯤꯟꯈ꯭ꯔꯤꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯐꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯊ꯭ꯋꯥꯏꯁꯦ ꯍꯤꯡꯖꯔꯦ, ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯒ ꯑꯣꯏꯔꯝꯂꯕꯗꯤ ꯄꯨꯄꯨ ꯑꯃꯥꯏꯕꯒꯤ ꯕꯨꯠꯁꯤꯡꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯂꯒ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯦ꯫ ꯑꯩꯕꯨꯔꯣ ꯏꯄꯨꯅ ꯀꯧꯕꯤꯔꯤꯁꯤꯕꯣ? ꯃꯥꯅꯤꯅꯦ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗꯗꯤ? ꯏꯄꯨ, ꯑꯩꯁꯤ ꯂꯝ ꯀꯣꯏꯕ ꯃꯤꯅꯤ, ꯑꯗꯨꯅ ꯂꯝ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯀꯣꯏꯔꯛꯄꯗ ꯏꯄꯨꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯄꯅꯤ꯫ ꯂꯝ ꯀꯣꯏꯕ ꯃꯤ? ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯑꯣ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ ꯑꯍꯜ ꯑꯁꯤꯅ ꯃꯇꯨꯡ ꯏꯟꯅꯔꯛꯅꯕ ꯍꯥꯏꯔꯤꯁꯤꯅ? ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯔꯛꯑꯒ ꯑꯩꯁꯦ ꯇꯞꯇꯥꯈꯩ ꯐꯨꯔ ꯊꯥꯗꯣꯛꯇꯣꯏꯖꯥꯠꯂꯥ? ꯁꯒꯣꯜ ꯑꯗꯣ ꯑꯩꯒꯤ ꯁꯪꯒꯣꯏꯁꯨ ꯊꯝꯃꯨ, ꯑꯗꯨꯒ ꯏꯄꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ꯫ ꯑꯍꯜ ꯑꯁꯤꯗꯤ ꯃꯕꯨꯛ ꯐꯕ ꯃꯥꯜꯂꯤꯅꯦ, ꯑꯗꯨꯒ ꯑꯍꯜꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕꯁꯨ ꯃꯥꯜꯂꯤ, ꯏꯆꯤꯛ ꯆꯤꯛꯏꯅꯦ꯫ ꯑꯃꯥꯏꯕ ꯇꯣꯝꯆꯧꯅ, ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯂꯥꯝꯕ꯭ꯔꯣ? ꯂꯥꯝꯃꯗꯤ ꯏꯁꯨ ꯅꯨꯄꯤꯗ ꯁꯦꯝꯍꯜꯂꯛꯀꯦ꯫ ꯃꯁꯨ ꯅꯨꯄꯤꯁꯨ ꯂꯩ ꯃꯥꯜꯂꯤꯅꯦ꯫ ꯏꯄꯨ, ꯑꯩꯕꯨꯗꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯐꯥꯎꯗ꯭ꯔꯤ꯫ ꯑꯗꯣ ꯏꯄꯨ, ꯑꯩꯒꯤ ꯁꯒꯣꯜꯁꯤꯗꯤ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯄ ꯌꯥꯕ ꯁꯖꯤꯛ ꯈꯔ ꯂꯩꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯏꯄꯨ꯫ ꯃꯁꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯂꯤꯕꯁꯦ ꯈꯪꯖꯤꯜꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯑꯁꯤꯒꯤ ꯍꯥꯟꯅ ꯈꯜꯂꯤꯅꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯤꯡꯊꯧꯁꯤꯗꯤ꯫ ꯅꯪꯒꯤ ꯁꯒꯣꯜꯕꯨꯁꯨ ꯑꯩꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯒꯅꯤꯅꯦ, ꯑꯗꯨ ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ, ꯑꯗꯨꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯏꯁꯨꯗ ꯁꯦꯝꯍꯜꯂꯛꯑꯒꯦꯀꯣ꯫ ꯍꯣꯏ ꯏꯄꯨ꯫ ꯏꯁꯨ ꯅꯨꯄꯤ, ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ? ꯁꯣꯏꯗꯅ ꯃꯥꯒꯤ ꯀꯔꯟꯗꯣ ꯇꯧ ꯂꯩꯔꯝꯃꯅꯤ꯫ ꯑꯩꯅ ꯁꯣꯏꯗꯅ ꯀꯔꯟ ꯇꯧꯔꯝꯃꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯝꯃꯦꯕ꯫ ꯃꯁꯨ ꯅꯨꯄꯤ ꯅꯥꯏꯇꯣꯝꯅ, ꯄꯨꯄꯨꯒꯤ ꯂꯥꯏꯔꯤꯛꯁꯦ ꯕꯨꯠꯀꯤ ꯕꯨꯠ ꯉꯥꯛꯇ, ꯃꯔꯣꯜꯁꯤꯁꯨ ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤ꯫ ꯄꯨꯄꯨꯅꯦꯅ ꯅꯣꯡꯃꯇꯁꯨ ꯇꯝꯕꯤꯗꯦ, ꯃꯤꯉꯣꯟꯗꯁꯨ ꯇꯝꯗꯦ꯫ ꯍꯌꯦꯡ ꯄꯨꯄꯨꯅ ꯂꯩꯈꯤꯗꯕ ꯊꯣꯛꯂꯗꯤ ꯄꯨꯄꯨꯒꯤ ꯃꯍꯩ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯥꯡꯉꯅꯤ, ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯕꯤꯌꯨ ꯍꯥꯏꯕ꯫ ꯃꯄꯨ ꯇꯣꯝꯆꯧꯅ, ꯍꯧꯖꯤꯛꯇꯤ ꯇꯝꯕꯤꯔꯅꯤ, ꯑꯗꯨꯒꯅꯤ ꯏꯁꯨ ꯅꯨꯄꯤꯒꯤꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯇꯣ ꯃꯗꯨ ꯅꯠꯇꯦ, ꯇꯣꯈꯥꯏꯅ ꯂꯩ꯫ ꯅꯥꯏꯇꯣꯝꯅ, ꯑꯁꯦꯡꯕꯔꯣ ꯄꯨꯄꯨ? ꯀꯔꯤ ꯂꯥꯏꯔꯤꯛꯅꯣ, ꯀꯔꯥꯏꯅꯣ? ꯉꯥꯏꯈꯣꯅꯦ ꯏꯁꯨ ꯅꯨꯄꯤ, ꯏꯆꯦ ꯄꯨꯄꯨ ꯋꯥ ꯍꯥꯏꯒꯦ꯫ ꯃꯄꯥꯅ ꯃꯤ ꯂꯥꯍꯧꯕꯅꯤ, ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯍꯥꯟꯅ ꯁꯦꯝꯕꯤꯔꯨꯆꯣ꯫ ꯀꯅꯥꯅꯣ ꯄꯨꯄꯨ? ꯀꯥꯏꯗꯩ ꯂꯥꯛꯏꯅꯣ? ꯄꯨꯄꯨꯅ ꯍꯥꯏꯔꯤꯗꯣ ꯍꯥꯟꯅ ꯃꯨꯛꯇꯅꯦ ꯇꯧꯔꯨꯆꯣꯅꯦ ꯅꯪꯕꯣ, ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯂꯩꯐꯝ ꯇꯨꯝꯐꯝꯁꯨ ꯈꯔ ꯁꯦꯝꯕꯤꯌꯨ, ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯂꯩꯒꯗꯣꯏꯅꯤ꯫ ꯍꯣꯏ ꯄꯨꯄꯨ, ꯐꯠꯇꯕ ꯃꯤꯒ ꯑꯣꯏꯔꯝꯃꯗꯤ ꯑꯩꯗꯤ ꯇꯜꯂꯤꯀꯣ, ꯑꯗꯨꯅ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯈꯤꯒꯦ꯫ ꯑꯐꯕ ꯃꯤꯅꯤꯅꯦ ꯏꯁꯨ ꯅꯨꯄꯤ꯫ ꯅꯤꯡꯊꯧꯅ, ꯀꯔꯤꯅꯣ ꯑꯍꯜꯗꯣ
imung changkibadagi tholakkhidrisina. Matam kharadi sida misam moina saklotuna ahalgi yumse leirake. Aduga khulasigi maramda kharasu khangjinge. Sumaina lebaksin matungna koiradi aigi punsise punsi malani. Naitomna asigi nupasiro pupun harise asidi yamna angangnine. Aingonda ise kahonba yani. Bungo sida phamulaudana. Angang mana ibungo gaina. Mapu tomsauna. Isu nupi ibungo kaunune. Nangondagi nabungsina dama dhalamganine. Halamoye masakse yamna angangni. Mana nupa oibagi aingonday khara wangbagi wani. Ningthaudu noi. Naitomna nokpase yam nushiri. Lao ai sanab semagi. Mapu tomsauna onthokpanidago aigi su nupise. Lao ibungo ningthau. Ai ningthau nate maidi asama mini lamkoiba mini angangni. Mapu tomsauna ai loina khangida. Lao chak sana wari sasi. Ningthauduna phana lotunasu amaiba tomsaugi mamangda kuina lotpa ngamlamde aduna magi asem wari pumba amaiba tomsauda ningthauna lirammi. Mapu tomsauna adudi nang aigi sida matam khara lekhigi haiba natro. Leiba yaragadi leiningi. Mafamse leirabadi aigi laimi singduna aigi khonguliba ngamlai. Aduga ipu ai kanano haibase ipu nattana kanamtada khanganbiganuko. Naitomna aishu khangna sidi ado kanamtadadi haidokpiroi ado nangi tumpham kaika loina aina loi sema loirabani. Nungaina pothajaruro. Mapu tomsauna isu nupi nangbu ibung haina kaune. Nang ma sijinaganune. Hayeng ayuktagidi nabanida aigi leisaba mahi pumba takpiba hauradabani ko. Naitomna asengbaro pupu. Ningthauna kari mahi noipu. Hayeng khangnanida adudi pothajauro. Aina matam kuinadagi ngaijarakpa misagado ngasidi phangjaredana. Ningthauna kari mahi hoirjanone. Naitomna horen tumbadaga kiradi chisida kaurau ko. Is hoise nusiba masu yauri. Asibu ningthauni kaina chak thongbasu hairamoi. Asumna namitu mahaukirami nongalamda hek yaubaga mapu tomsauna masuga ningthaugodo haudoktuna irumai thajahanduna mapu maibagi maramda wari pumba lirami. Aduga lairik mayama puthokduna afaba phattaba phajaba athiba bhut plate na chingba kayagi wari liduna tambiba haurami. Konunglomdana ningthawaiba pamba phamnaiba maraktagi phattaba misingna atopa lebaki ningthauga tanaduna konungda landanaba semsaba haurami. Tha khara haukre ningthauna maiba tomsawasi asamba halnate haibasi muna khanglaklami aduga naitomgasu nungsijaraklami. Mapu tomsauna aigi suga ningthaugase nungsinari bhaidu oiram malene. Amuk khanani amuk tinani amuk phunani amuk kusamnaraga sakhini. Amaga unadrasu leingamnadedo. Aina tamiriba mahise hek mapung phabaga mabani goiba lambi ma sembiramba tare. Adu oirabadi aisu nena tana taibang panse thadoklamba yare. Noyani halaklabra. Ningthauna hoi ipu nangrang takpiba mahisingdo changyeng torubani. Kamdawi changyengdo mai paklakbra. Hoi ipu mai paklai. Naitomgidi haidukpadu kaidaukingo horen chak hapiroi khango. Mapu tomsauna kaidoraba isu naitomgina magisu mai paklena haige tawbani pu. Ai loina khangida. Aduri lao ngasina ama muktake. Naitomna takpiyu pupu adu pupu lei makhal thuanmado adusu takpiyu. Ningthauna hanaidu phawba phasana haitreduga adu kaidorage. Mapu tomsauna isu nupa aina taklu mayamse amata lemna mangba yaba mai amada nateko. Nangna hayeng konungda handuna
लेबाक असिगी निंथौ अमा ओइरब मतमदा matang matam sana sizinnagadabniko aduga aina sahi kayadagi ngakseliba aina semseba kulla sibusu isu nupana ngakbi senbigadabniko naitomna pupu aidi kanana ngaksen biduino isugidi haujitagi ngakbi senbiba haukrene aduna pupuna wajibani matam ase thengkrani laone haurasi ꯅꯤꯡꯊꯧꯅ ꯑꯗꯣꯏꯄꯣ ꯑꯩꯁꯦ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯍꯟꯈꯤꯗꯣꯏꯔꯣ ꯑꯩꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯑꯣꯏꯈꯤꯗꯣꯏꯔꯣ ꯍꯟꯗꯕ ꯌꯥꯔꯣꯏ ꯅꯤꯡꯊꯧꯁꯨ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯇꯕꯁꯨ ꯌꯥꯔꯣꯏ ꯅꯪꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯏꯔꯤꯅꯤ ꯏꯁꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ ꯑꯃ ꯍꯦꯜꯂꯛꯄꯗꯗꯤ ꯃꯄꯨ ꯇꯣꯝꯆꯧꯅ ꯅꯤꯡꯊꯧꯒ ꯅꯥꯏꯇꯣꯝꯒꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯂꯣꯏꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯂꯥꯟꯗꯥꯁꯜꯂꯛꯇꯨꯅ ꯀꯣꯅꯨꯡꯗ ꯃꯥꯡꯇꯥꯛꯄꯅ ꯄꯨꯝꯂꯣꯏ ꯂꯣꯏꯔꯝꯃꯤ ꯃꯄꯨ ꯇꯣꯝꯆꯧꯅ ꯏꯁꯨ ꯅꯨꯄꯥ ꯍꯧꯖꯤꯛꯇꯤ ꯅꯪ ꯀꯣꯅꯨꯡꯗ ꯍꯟꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯁꯤꯗꯒꯤ ꯊꯦꯡꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯃꯥꯕꯨ ꯃꯄꯣꯛꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯐꯪꯂꯔꯣꯏꯅꯦ ꯏꯄꯨ ꯑꯩꯒꯤ ꯏꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯌꯨ ꯏꯄꯨ ꯅꯥꯏꯇꯣꯝꯅ ꯄꯨꯄꯨ ꯏꯕꯨꯡꯒꯤ ꯏꯃꯥꯗꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯌꯥꯝ ꯀꯟꯅ ꯅꯥꯔꯕꯣ ꯅꯥꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯀꯟꯕ ꯉꯝꯃꯅꯤꯌꯦ ꯄꯨꯄꯨ ꯆꯠꯁꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯅ ꯏꯄꯨ ꯅꯥꯏꯇꯣꯝꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯀꯣꯅꯨꯡꯗ ꯆꯠꯁꯤ ꯃꯄꯨ ꯇꯣꯝꯆꯧꯅ ꯑꯩꯈꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯅꯊꯟꯗ ꯆꯠꯀꯗꯕꯅꯤ ꯃꯇꯥꯡ ꯆꯥꯔꯕ ꯀꯥꯟ ꯑꯩꯒ ꯏꯁꯨ ꯅꯨꯄꯤ ꯅꯥꯏꯇꯣꯝꯒꯁꯦ ꯅꯪꯅ ꯂꯧꯕ ꯂꯥꯛꯀꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯀꯣꯅꯨꯡꯗ ꯆꯠꯂꯣ ꯀꯣꯅꯨꯡꯕꯨ ꯀꯜꯂꯨꯆꯣ ꯅꯪꯒꯤ ꯏꯃꯥꯕꯨ ꯀꯜꯂꯨꯆꯣ ꯊꯦꯡꯈ꯭ꯔꯦꯅꯦ ꯆꯠꯂꯣ ꯊꯨꯅ ꯍꯣꯏ ꯏꯄꯨ ꯅꯥꯏꯇꯣꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯏꯄꯨꯒ ꯅꯪꯒ ꯂꯧꯕ ꯃꯇꯝꯗꯣ ꯃꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯤ ꯏꯕꯨꯡ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ ꯄꯨꯄꯨ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤꯀꯣ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯏꯁꯨ ꯅꯨꯄꯤ ꯏꯄꯨꯅ ꯇꯥꯛꯄꯤꯕ ꯃꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯁꯦ ꯇꯦꯟꯁꯤꯜꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯐꯤꯕꯝ ꯑꯁꯤꯁꯨ ꯌꯦꯡꯂꯒꯦ ꯏꯄꯨꯅ ꯀꯣꯅꯨꯡꯗ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯔꯤꯕꯁꯤꯗꯤ ꯀꯣꯅꯨꯡꯁꯤꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯅ ꯂꯥꯟꯗꯥꯔꯦꯗꯅ ꯑꯩꯒꯤ ꯏꯃꯥꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦꯅꯦ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤꯀꯣ ꯑꯩꯒꯤ ꯏꯃꯥ ꯀꯟꯅꯕ ꯌꯥꯗꯦ ꯏꯃꯥ ꯀꯟꯅꯕ ꯌꯥꯗꯦ ꯏꯃꯥ ꯅꯆꯥ ꯂꯥꯛꯏ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯁꯤꯔꯕꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯑꯗꯨꯕꯨ ꯁꯤꯔꯕꯁꯨ ꯏꯊꯟꯇ ꯁꯤꯔꯣꯏ ꯂꯥꯎ ꯂꯥꯎ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯏꯅꯤꯡꯊꯧ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯍꯥꯠꯇꯣꯏꯔꯣ ꯐꯥꯗꯣꯏꯔꯣ ꯐꯠꯇꯕ ꯅꯤꯡꯊꯧꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯍꯥꯔꯥꯅꯤ ꯅꯪꯗꯤ ꯅꯊꯧꯅꯥꯕꯨ ꯌꯥꯝꯅ ꯂꯩꯅꯦ ꯅꯨꯄꯥ ꯐꯪꯉꯤ ꯉꯟꯅ ꯁꯤꯈꯤ ꯅꯆꯥ ꯅꯨꯄꯥ ꯐꯪꯉꯤ ꯃꯤꯀꯤꯊꯤ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯆꯦꯟꯈꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯟꯃꯤꯁꯨ ꯂꯣꯏꯅ ꯁꯤꯔꯦ ꯈꯔ ꯂꯩꯍꯧꯔꯤꯕꯁꯤꯁꯨ ꯍꯧꯖꯤꯛ ꯁꯤꯔꯅꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯀꯅꯥꯅ ꯀꯟꯕꯤꯒꯗꯧꯔꯤꯒꯦ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤꯅ ꯅꯤꯡꯊꯧ ꯁꯥꯕ ꯌꯥꯗꯕꯅꯤ ꯃꯁꯦ ꯑꯩꯗꯤ ꯅꯍꯥꯟ ꯍꯥꯏꯔꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯑꯣꯏꯔꯅꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯁꯥꯒꯤ ꯅꯔꯝꯗꯝ ꯅꯔꯩꯕꯥꯛ ꯌꯣꯜꯂꯒ ꯃꯤꯉꯣꯟꯗ ꯁꯩꯗꯥꯡꯂꯒ ꯂꯩꯒꯗꯕ ꯃꯤꯅꯥꯏ ꯃꯆꯥ ꯃꯤꯊꯤꯕꯣꯡ ꯅꯪꯕꯨ ꯊꯧꯅꯥ ꯐꯕ ꯃꯤꯅꯤꯅ ꯈꯟꯕ꯭ꯔꯣ ꯐꯠꯇꯕꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯔꯦꯍꯦ ꯁꯠ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯤꯡꯊꯧꯅ ꯍꯥꯠꯂꯣ ꯍꯥꯠꯂꯣ ꯑꯩꯒꯤ ꯏꯃꯥꯗꯣ ꯍꯥꯠꯂꯣꯕ ꯁꯤ ꯌꯧꯔꯕꯗꯤ ꯑꯩꯅ ꯇꯝꯂꯨꯕ ꯃꯍꯩ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯅꯔꯒꯦ ꯍꯦ ꯍꯥꯌꯨꯝ ꯂꯥꯛꯑꯣ ꯑꯩꯅ ꯅꯣꯏꯕꯨ ꯀꯧꯔꯦꯍꯦ ꯁꯤꯁꯨ ꯁꯥ ꯑꯁꯤ ꯍꯧꯒꯠꯂꯣ ꯁꯨ ꯑꯩꯅ ꯅꯣꯏꯕꯨ ꯍꯧꯗꯣꯛꯂꯕꯅꯤ ꯃꯣꯡꯐꯝ ꯍꯣꯒꯥꯏꯔꯣ ꯁꯨ ꯚꯨꯠ ꯌꯥ ꯍꯥꯌꯨꯝ ꯈꯪꯍꯧꯗꯅ ꯇꯝꯊꯤꯔꯕ ꯚꯨꯠ ꯄ꯭ꯔꯦꯛꯇꯒꯤ ꯑꯁꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯁꯨ ꯃꯀꯣꯛ ꯇꯠꯄ ꯌꯥꯎ ꯃꯈꯨꯠ ꯇꯠꯄ ꯌꯥꯎ ꯇꯧꯗꯨꯅ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡꯗ ꯉꯪꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯌꯦꯛꯅꯕꯁꯤꯡꯗꯨꯁꯨ ꯀꯤꯕꯣꯏ ꯉꯛꯄꯣꯏ ꯇꯧꯗꯨꯅ ꯆꯦꯟꯕ ꯌꯥꯎ ꯁꯤꯕ ꯌꯥꯎ ꯇꯧꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯣꯏꯅ ꯇꯨꯝꯂꯝꯃꯤ
ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯐꯠꯇꯕ ꯃꯤꯗꯨ ꯈꯛꯇꯪ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯨꯠ ꯄ꯭ꯂꯦꯠ ꯑꯃꯗꯤ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯏꯃꯥ, ꯏꯃꯥ, ꯅꯆꯥ ꯂꯥꯛꯂꯤꯅꯤ ꯏꯃꯥ"꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥ ꯍꯜꯂꯛꯂꯤꯗꯅ"꯫ "ꯏꯃꯥ, ꯋꯥꯔꯒꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯏꯃꯥꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ꯫ ꯐꯠꯇꯕ ꯅꯨꯄꯥꯗꯨꯅ ꯏꯅꯤꯡꯊꯧ ꯍꯜꯂꯛꯂꯤꯗꯅ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯏꯅꯤꯡꯊꯧꯅ ꯑꯣꯏꯔꯤꯗꯅ, ꯑꯗꯨꯒ ꯑꯩꯕꯨꯅ ꯍꯥꯠꯇꯕꯤ ꯊꯝꯕꯤꯔꯝꯂꯤꯁꯤꯗꯤ ꯑꯩꯁꯦ ꯍꯥꯠꯂꯔꯣꯏ, ꯉꯥꯛꯄꯤꯔꯤ ꯍꯥꯏꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ꯫ ꯑꯩ ꯂꯥꯜꯂꯤ, ꯏꯅꯤꯡꯊꯧ, ꯑꯩ ꯂꯥꯜꯂꯤ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯌꯦ, ꯑꯩ ꯂꯥꯜꯂꯤ"꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯊꯥꯡꯗꯨꯅ ꯐꯠꯇꯕ ꯃꯤꯗꯨꯒꯤ ꯃꯉꯛꯁꯝꯗꯨ ꯄꯠ ꯂꯥꯎꯅ ꯀꯛꯊꯠꯂꯤ꯫ ꯃꯍꯥꯔꯥꯅꯤꯅ "ꯉꯥꯛꯄꯤꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ, ꯃꯤ ꯐꯠꯇ, ꯃꯤꯅꯥꯏ ꯃꯆꯥ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯂꯥꯎ, ꯏꯃꯥ ꯀꯣꯟꯒꯦ ꯂꯥꯎ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯀꯔꯤꯅꯣ? ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯔꯨ ꯂꯥꯎ꯫ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏꯔꯨ ꯂꯥꯎ꯫ ꯏꯃꯥ, ꯀꯣꯅꯨꯡꯗ ꯆꯪꯉꯁꯤ, ꯑꯗꯨꯒ ꯅꯆꯥꯅ ꯏꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯒꯦ"꯫ ꯑꯁꯨꯝꯅ ꯃꯃꯥꯗ ꯅꯤꯡꯊꯧꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯔꯕ ꯈꯪꯂꯕ ꯃꯇꯝꯗ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ ꯅꯥꯏꯇꯣꯝꯒ ꯃꯄꯨ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤ ꯃꯌꯥꯝ ꯄꯨꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯐꯤ ꯃꯔꯣꯜ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯏꯇꯣꯝꯕꯨ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨ ꯇꯣꯝꯆꯧꯗꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒ ꯈꯨꯜ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ "ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯕꯥꯅꯤꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯅꯤꯅꯦ"꯫ ꯅꯥꯏꯇꯣꯝꯅ "ꯏꯃꯥ, ꯃꯥꯅ ꯍꯥꯟꯅ ꯈꯠꯅꯕ ꯍꯧꯔꯛꯏꯅꯤ"꯫ ꯅꯤꯡꯊꯧꯅ "ꯏꯃꯥ, ꯃꯥꯅ ꯍꯥꯏꯁꯤ ꯑꯔꯥꯟꯕꯅꯤ"꯫ ꯅꯥꯏꯇꯣꯝꯅ "ꯑꯃꯨꯛꯀ ꯅꯁꯝꯗꯣ ꯐꯣꯏꯗꯠꯁꯅꯤ ꯅꯪ"꯫ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ "ꯑꯣ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯣꯛꯇꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯏꯃꯧ ꯅꯨꯄꯤ, ꯄꯨꯄꯨꯒꯤ ꯈꯨꯜꯗ ꯆꯠꯂꯨꯁꯤꯗꯅ꯫ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯂꯝꯈꯤꯔꯣꯏ꯫ ꯅꯪꯕꯨ ꯄꯨꯄꯨ ꯅꯨꯡꯁꯤꯗ꯭ꯔꯣ"? "ꯅꯨꯡꯁꯤꯌꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯑꯗꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯄꯨꯄꯨꯒꯩꯒꯗꯤ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦ꯫ ꯅꯣꯏꯒꯤ ꯃꯍꯩ ꯃꯤꯇ꯭ꯔꯪꯒꯗꯣ ꯏꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯗꯨꯅ ꯄꯨꯄꯨꯒꯤ ꯈꯨꯜꯗ ꯆꯠꯂꯨꯁꯤ, ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯂꯣ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯗꯤ ꯂꯥꯛꯑꯣꯏꯗꯕ꯭ꯔꯣ"? "ꯆꯠꯇꯣꯏꯅꯦ ꯏꯃꯥ"꯫ "ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯣꯗꯅ꯫ ꯏꯃꯧ ꯅꯨꯄꯤꯁꯤꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯅꯨ, ꯀꯅꯥꯃꯠꯇꯅꯅꯦ ꯂꯧꯕꯤꯔꯣꯏꯌꯦ ꯏꯃꯧꯁꯦ꯫ ꯑꯁ, ꯏꯃꯥꯁꯤꯗꯤ"꯫ "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯏꯃꯧꯒꯁꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯅ ꯂꯩꯔꯕꯁꯨ, ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯐꯖꯅ ꯉꯥꯛꯁꯦꯜꯂꯕꯁꯨ, ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯅꯦ꯫ ꯅꯨꯡꯁꯤꯕꯅꯁꯨ ꯅꯣꯡꯃ ꯅꯣꯡꯃ ꯍꯦꯟꯒꯠꯂꯛꯏꯕ"꯫ ꯅꯤꯡꯊꯧꯒ ꯃꯃꯥ ꯃꯍꯥꯔꯥꯅꯤꯒ ꯅꯥꯏꯇꯣꯝꯒꯗꯨ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯄꯨ ꯇꯣꯝꯆꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯈꯨꯜ ꯌꯧꯔꯛꯄꯗꯗꯤ ꯃꯄꯨ ꯇꯣꯝꯆꯧꯒꯤ ꯆꯥꯎꯔꯕ ꯃꯤꯇꯝ ꯑꯃ ꯁꯥꯗꯨꯅ ꯍꯩꯂꯩ ꯀꯠꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯨ ꯅꯥꯏꯇꯣꯝ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ "ꯄꯨꯄꯨ, ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗꯦ, ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯅꯁꯨꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯇꯥꯏꯅꯦ꯫ ꯄꯨꯄꯨ, ꯄꯨꯄꯨ, ꯅꯪ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ꯭ꯔꯣ ꯄꯨꯄꯨ"? ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ "ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯉꯛꯄ ꯃꯌꯥꯝ ꯑꯃꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯑꯉꯛꯄ ꯑꯃꯅꯤꯀꯣ"꯫ ꯅꯤꯡꯊꯧꯅ "ꯏꯄꯨ, ꯅꯪꯗꯤ ꯃꯣꯃꯣꯟꯣꯛꯅ ꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯦꯝꯂꯝꯂꯒ ꯂꯩꯔꯝꯂꯦꯅ ꯇꯨꯃꯤꯟꯅ ꯆꯠꯂꯕꯀꯣ꯫ ꯏꯄꯨꯅ ꯇꯝꯕꯤꯔꯝꯕ ꯃꯍꯩ, ꯆꯟꯕꯤꯔꯝꯕ ꯄꯥꯈꯣꯡ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯇ ꯄꯥꯎꯈꯨꯝ ꯐꯣꯡꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯏꯄꯨ, ꯅꯨꯡꯁꯤꯕꯅꯤꯀꯣ ꯏꯄꯨꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯣ"꯫ ꯅꯥꯏꯇꯣꯝꯒ ꯅꯤꯡꯊꯧꯒꯅ ꯃꯄꯨ ꯇꯣꯝꯆꯧꯒꯤ ꯃꯤꯇꯝꯗꯨ ꯍꯦꯟꯅ ꯆꯥꯎꯅ ꯐꯖꯅ ꯈꯨꯜ ꯑꯗꯨꯗ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯩ ꯃꯁꯤꯡꯗ ꯃꯄꯨ ꯇꯣꯝꯆꯧꯒꯤ ꯋꯥꯔꯤ ꯍꯥꯞꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒ ꯅꯥꯏꯇꯣꯝꯒꯁꯨ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫